अहानबदा मरोबे पाउसिंग थमजरी मागी अनिंग अपाम तानबदा ngamkhai amadi apunbagi saktamda akaiba piba yaroi haina NIPCO gi president TH Manihana haikre Parliament ki session da CAB pass togane haina mathi phonokpadagi lamdam asigi BJP gi lusing basing mamai lot pa hongnare haina sunu kendri MLA Keranjina phongdokre Lengak ngamiyam gidamak yaifa thorang kaya paikalabasu loisang singna mathong ningthina tawdabagi mami sauna tari Amadi state asigi district mapanda juvenile justice board linkat khrabasu leifam thokpa infrastructure amadi member sing leitri haina high court of Manipur gi judge KH Novena phongdokre Kurumjari, Times of Manipur News yang beri using buku mandem jantan ataram luksari. Hausi miyam da pauk santong pijari. Magi aning ba apam batan bada karisu kaide. Adubu, state asige ngamkhai gi wafam da kaidonung da yasinaba amadi apun bagi saktam da akai ba piba yaroi haina. National Identity Protection Council NIPCO gi president TH Manihana phongdokre. Wafam base ngase lamyan basanglen da pangthokpa taramapan suba Manipur Integrity and Solidarity Day gi palan thorum da haikibani. Apun ba Manipur kan ba imalub amkil amadi National Identity Protection Council NIPCO ani pulaga sinba palan thorum adugi matangda NIPCO gi president TH Manihana makataraduna sahi lising ani gi puari leiba puari gi lurapa tanpham amada amkil amadi NIPCO saphonglakhe Bharat Sarkar amadi NSN IM ani gi marakta lising muga chamapan marfutara taret ki July 15 da khujek pinaki ceasefire agreement aduna state asigi miyam gi amadi leiba ki phibam da asoba singnaba amadi akiba pirakpadage madugi mayokta thengnanaba lup ani asi tholakhibani Masidagi, aikogi ngamkhai amadi prup asigi saktam kanjanaba tangai fadana asoba ihau sangsinba mathau tarakhe umja lising anigi September 19 da Manipur gi kanglup kaya gi mioi lak taret henbana saruk yaduna Imphal da sathakiba miyam gi khongsat adubu ngasi fawba Manipur Integrity and Solidarity Day haina palan tawduna lakhibani tarama palak suba oina ngasi pangtholiba palan asina ngasi gi mirolna matamdugi firep adu henna kansinbagi warep lawmina batangai fade haike Koiki Manipur da chaithing pirakada badu ona maram orakanda Manipur gi miyam ji horaga asa akin mamang da thamjaki ba Manipur gi ngamkhai kaibe aroi Manipur gi apun bagi saktam thugaibe or habegi wakhallon da chatkiba adugumba India government amadi NSN IM gi mathak da chatkiba protest haukiba adugumba khongchel adu ningsang dona khoina madude yaukiba amadi Manipur kangiba miyam jing du ningsing boina khoina chuma khoide solidarity bibagi haiba khoigi ngasigi function la si observation si tawjebani Thoromaduda apunbagi saktam ngakna bahonabada asoba thodang loramba laikhidraba mioi kyagi mafamda minute ani awaba phongdoktuna ikaikumna ba utke amkil gi president PH Sakhi UCM gi president Sunil Karam Comrem Union gi advisor L Kubler Com Imol Tribe Union gi president RT Akel Imol Haumi Research Guild gi chairman Robin Singlai yauna masak nai ba mioi kya su saruk yakhi tuan baluk kyagi mioi kya na saruk yakhi ba palan thoromaduda amkil gi president PH Sakhin haikibada Manipur gi apunbagi saktam da singnarak papunamak amato oina thengnagani hauja thengkhang kya da ngamkhai gi amadi apunbagi saktam thugaina bahonari masi maithiba pina bahona batai haiki Nipam da angkin phom tawre taraga humdoi da niko tawre national identity protection committee hairami matam to dosukta council haibani aduna ani si khusam na jaraga 28 September haidana short river rally do adunga ai adu ngasi si amu hanna tawjabani aduga angkin gi mel en objective kadino haijaba taragadi irai pak khunai gi damakta amadi Manipur gi ngamkhai gi damakta mafam matam charabadi thawai phau kathokpa haiba wafamsi Lakliba November thada famgadoriba parliament ki session da citizenship amendment bill CAB pass togani haina mathi phongpadage lamdam asigi BJP gi lusing basing mamai lot pa hongnare haina sugnu kendra gi MLA Keranjina phongdokre ngasi hairo kaithel da leiba social cultural educational and sports development organization SISDO club na silaga hairo kaithel da pangthokpa sahi chamaga kunhumdoi suba lamyan bahijam irabot ki mapok kumon thorom da chief guest oina saruk yaraduna MLA Ranjina mahakki wafam asi phongdokhibani MLA Ranjina makha taraduna
हौकिबा पार्लियामेंट की अरोइबा सेशन दा राज्य सभा दा CAB पुथोरपदा कांग्रेस पार्टी के MP सिंगना कन्न थिंगबदगे पास तौखिद्रे अदुबु लमदम मसिगी BJP की लुसिंगबा सिंगना CAB असि लमदम मसिदा चनहनखिदबगेनि हाइदुना चीफ मिनिस्टर बिरेनबु लई हुक्तुना ओके ngasi CAB asi lakiba November thada famgudoriba parliament session da sungsoi soidana pass tawgani hairi masi tabadage lei pareng hukiba singadu ngasi mamai lot pahongare CAB chanarakpada masing yamjadaba aikogi furup asi soidana mutkiba yabage oithokpa wangna leiribani asigumba luraba tanja asida party gi khenaba thamdana punna thengnaminarasi mamai lotlaga leibagi matam henkhre haike Lumi sini kaya doga leita laira Nidharmada awam aseng dan namdah dirwa nioi kanut kaya lamsing lumtang aba aduga namdah bidana thamaba nioi kaya bu madu bidamka lusin purian oila o aduga masin namna hai ba maya masigi awam maya mase mayo namu kada kada chomma thang do hadra MLA Ranjit Makata na hai haukiba English ngani tara mangage August ahumda matam adugi Prime Minister Narendra Modi ga NSN IM gi lusing basinga lo na khojek pinakiba framework agreement aduda kari yauribano haibadu kana amata da phongdoktuna leirakli pisto ke interlocutor oiramba RN Ravi busu Nagaland gi governor hapkhre maki wasakpagi thoramda Naga pistok ase thenglabada November fawbada loisinaba Prime Minister na instruction pirakle haibu wafam phongdor pasina lamdam masigi miyam da chawna mi paiba faunare NSN IM ge ningba thungana bahonabada Manipur bu maset kya thongna thugairakadori boundary kaidrabasu lamdam masigi Naga taba lamsingda Naga gi tokhaiba flag constitution chana hanabagi mong lakadori masi aikoina section da yadabani framework agreement yauriba sing karino phongdokpiyo haina Congress party na lawbada thauleitadana lawribane haikibasing adu ngasidi mamai lotpa haurabani framework agreement araibanate lamdam asige Churachandpur amadi Fairjol district natana lemhoriba sing Nagaland gini haina NSN IM na claim tawribani masibo ayaba pikrabade Manipur kaibaga chapmanare government asina haujimak ayaba pikhidrabasu masina Manipur kairaknabagi lambi amadi falibani haiki MLA Ranjit na leibaki oiba wafam sing asi thamdringagi mamangda lamyanba irabot ki maramda marik chimba wafam kayasu thamke thormaduda hairo kendra gi hanagi mihut oiramba ex minister M Okendro thormapu ene saru yakhe lamyanba irabot ki life size photo da chief guest na lusinglaga miyamna leisu katpa tuan ba march first contingent tarana irabot ki ayak pasaktam da salami piduna ikai khonba utpana ngasi gi thormadu gi mapung oibe saktam oikhi Lengak namiyam gi damak yai fatharang kya paikalabasu mari leinaba loising singda mathau ningthina tawdabagi mami chawna tari Bharat ki Prime Minister Narendra Modi na hokdokiba Ujala scheme gi makhada lengak na sotharaba imung kya da LED bulb kya yanthokuna mai fangana ba honarabasu ragu gi imung de electric ki mangal chahi ani hena uba phangdena lakle hiramasida Tom TV gi akhanaba pawdam ama Science samadi technology ki matamasida miyoibagi punsida electric na chawba thodang logduna punsida changdraba yadraba potlam singi manungda ama oidi miyoiba khunaina chawkhatpagi hidanaba matamasida chahi anirom electricity ki khudong chaba phangdana hengli raghugi imung manungna Imphal dagi kilometer 15 rom chatlaga leiba Oinam Assembly constituency gi manung chanbada leiba Nambol Hainaubung Namoi Awang Khuldagi Yelem Raghugi imung manung haukiba English ngani tarat ki August thadagi electric mai thandana awaba punsi marel amada hinghauri Raghu langfaida chatuna jugali oiraga imung manung puriba miyoi amani Housing mak class 9 amadi 6 tamliba machanupa ani lei adubu mai gi awaba si mayok nabana yumthangnabada chatuna lairik pai mai laktaba amamba matamdadi candle thanduna wana mahi tamnaba honachari haukiba chahi English ngani tarataret ki August thagi mamangda matam gi chanabi matungina meter box panduna prepaid ki mai thanba phanglamki adubu akan manong lainung sita meter box adu yakhidabadagi Nambol Electricity Department da sembi naba haizarubada miyo ani laktuna yenglaga meter box adu yadre athuba matamda ama selagani haina pukhi
ani ahum suzilaklaba phawba sinba laktabadaki Raghuna Nambol Electricity Department da amuk hana chatuna department gi official sing unana bahonaki adum oinamak thengnaba phangaktabana mahak numittudagi anirak hana chatkhitre kano complaint over khotpa matam dechu office te chachuru matam da sai office ki mi lebiram daba sausang lebiram damnina hayeng lau ama tawad mahaibni khoidi leitabnina nongan baga jugali hobe dum chatpanina office te chatpatu jo koi na tai jajade adana huju fauda leiri pibam awana gida leiri sini ai ngasigi mirol asina nongma phadok mai yaudana hingba ngamdraba matamni adubu Raghugi imungdi chahi anirom asi electric ki mangal fangdana yamna wana lelakli imung asina chahi ama hena mai thanba fanglaktaba asi khakta natana haukhiba chahi englishing ani tara taruk tagi prime minister na hodokhiba ujwala yosna gi kanava fangba leitri nomagi talaga chariba imung oibana electricity department da hanjin chatuna haijaba ngamkhidabana ngasi fawa mai thanba ngamdana lerakli bani electricity department mandi sarkara ai di surga noma chajabnina natai chadriba hodribje sarkana yingjan birga mai je atu matamda sarkana yam thuna ai mammi ba yumse mai pibi wanai sarkada complaint tawjeri imung manung asigi awa anagi dama khul asiki gram panchayat ki ward member da haijaba laikre adubu tabiba leite lainga kamadi mari lainaba authority singna athuba matamda mijeng changbiduna angang ani asigi tungi punsigi damak imung asida athuba matamda mai fanghanbiyu haina lainga ki mijeng tabu ngaiduna Raghugi imung manungna inghauri aigi imung manungda mai pibiyu haiduna nongmagi chara tanduna hingliba miyo amana electricity department da kayarak hanna chatkani haiba asi achauba wahang ama oiduna leiri hanjin haijaba leirabasu ngasi fawba lairabagi michang leite haibagum tabidana lagli mari leinaba authority singna nongma natraga nongmadi minungsigi mityeng changlakhini haibagi manglan amada mangfaunadana Raghugi imung manungna ngaiduna lehauri paudam jaribi ilabati sizer grumemga loinana video journalist bobo Times of Manipur Nambol State asigi district mapanda Juvenile Justice Board linkat kirabasu leifam thokpa infrastructure amadi members sing leitri haina High Court of Manipur gi judge Kate Novina Phongdokre wafam asing ase Manipur Commission for Protection of Child Rights MCPCR amadi Manipur State Legal Services Authority na sinduna Manipur High Court ki auditorium da pangthokiba Special Juvenile Police Unit amadi ICPS functionary singi nomagi oiba state level training program amada haikibani मान मखा तारदुना चाइल्ड राइट्स पु ngak senaba kumjali singani tarukta center na semkiba juvenile justice act asi manipur mapung fana chana dabana khudong sadwa kya thengnari act asi implement tawdoriba department singi mioi sing asibu act asi gi matang da hena khangana ba paikhalak liba training program asi apaba khongthang amani hojik JJ board sembada leiriba awara passing asi mapung fana nei neduna athuba matamda menkhana ba lenga ke puning chingsin ke CWC over there, Sina Angangi can say, oh, care protection people, I'm saying, Sibogi chairman, member lady, Sila Kana Karium Dakale, infrastructure Dakale, staff Dakale, see one second aspect. Hey, no posting Chamatam, the October lower the big target, then you training talking to Kana driver. Otherwise, aside JJV implement the one of the problems of life. Otherwise, when the police department request of the money. यारगति मोसी लोने ट्रेनिंग तो बियो लोने ट्रेनिंग तो बंग अंदरगति ट्रेनिंग तो बसिंग से हैंग पोस्टिंग तो मतमदा बोई मफम दो चाइल्ड को मरी लेने बा जेल तो मफम दे पोस्टिंग दिबियो है सुना कोई रिक्वेस्ट है Nakalamoromda Thoromadu da Sarugyakiba Social Welfare Minister Nemsa Kibgena Sahi Taranipan gi makha da leiriba angang singi right matpage thong kyat chathariba si yengchin basangi Manipur gi amadi India gi apunba misingi angangi masing yamna yami masida angangi oiba tongan ba ek chana ba haibasi yamna sumba khongthang amani masida mari leina ba miesingna child rights bu ngaktuna thamna ba honabada lenga ki packet fam thokpa thabak thoram sing packet kani haina su thajaba pikhi All of us have a responsibility to do all that we can do to prepare our children for their lives as productive citizens in the future. So let us all nurture and mold our children to make them psychologically, physically, and mentally fit to face this world confidently without any form of atrocities towards them.
ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯃꯇꯪ ꯂꯧꯖꯔꯤ ꯃꯈꯜ ꯁꯨꯅ ꯐꯪꯕꯤꯔꯒꯅꯤ ꯂꯣꯏꯅꯅ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯄꯥꯝꯕ ꯆꯦꯛꯀꯤ ꯀ꯭ꯂꯥꯁ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯪꯍꯟꯅꯕ ꯑꯃꯗꯤ ꯆꯦꯛꯀꯤ ꯃꯁꯤꯡ ꯁꯨꯅ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯆꯦꯛꯀꯣꯟꯒꯤ ꯑꯈꯟꯅꯕ ꯒꯥꯔꯤꯗ ꯊꯥꯖꯒꯅꯤ ngasimak lengsinbirau B Brickfield Wangjing Sabal Chekon near Khongjom War Memorial natraga contact taubiu 7005134130 natraga 7005513073 ब्रेक मतुंग मखाता पाउ पीजरी मियोई चामा नाबगी मनुंगदा मियोई तरादगी तरामंगा फाउबुदी हार्ट के लैनाना नाबगी रिपोर्ट लै लैना असि नादनबा यारिबा मखै बीपी वांगहंदनबा होनगदबने हाइना मणिपुर हार्ट केयर सोसाइटी की प्रेसिडेंट डॉक्टर खेत्रिमिम कलाना फोंदोखरे वफम असि हयंग मालेमगी ओइना पांगथोकदबा वर्ल्ड हार्ट डे की पालन थरमगा मरी लैनाना टॉम टीवी का अखनना उनबा अमदा फोंदोखिबने डॉक्टर कलाना मखा तारदुना हौखिबा सही लिसिंग अनी की सेप्टेंबर 19 असिदा मालेमगी ओइना वर्ल्ड हार्ट डे की पालन असी तौब होरखे मालेमगी ओइना चाही अमदा मियोई मिलियन 13.58 रोम हार्ट की लैना नाई लैना असी हेना नादनबा अमदी मसिदगी कन्नबा मियामदा पाक्सना खंगनबगी वाखलोंदा पालन थोरम असी पांगथोकपने स्टेट असिदसु हार्ट की लैना नाबगी चांग हेंगलकली मसी मरोइना बीपी वांगबा थाव का हेना चाबा यावना मरम क्याना हार्ट अटैक तौनबगी मरम ओहेले हाइखे मणिपुर तंगदांग स्टैटिक्स रिपोर्ट अमदि लेते अदु अचौ अचौब हॉस्पिटल गवर्नमेंट की लेरे अमदि प्राइवेट हॉस्पिटल अचौ अचौब लेरे मोई मयाम सि अखोइना खंगजबदि मी चामगी मनुंगदा मी 10 नि मी 15 फाउसे 10 to 15% होजाने मिंग जम्बसिंगे थमोई लेना वोय हबा अदुना शामना वांगबा रेट सि लेरबनिना मणिपुरदा अछाइगी हार्ट की मरुब लेनासिंग ब्लड प्रेशर वांगबा चाही निफु यांखै हारंग मतमदा अमदि हार्ट अटैक तौदना खोई पुंसिये सदले लुइखिबा अमदि बीपी वांगमदे स्ट्रोक तौबा अमदि नौरिबा ngang छुलकाबा ngang रूमेटिक हार्ट डिजीज नाबा असिगुम मयाम सि लेबदगी अखोइना वर्ल्ड हार्ट डे सि पालन तौजबनी मयामदा खंगननुंत अदो मणिपुरदसु अतेते मफंगैना मतमदा थमोइ लेना नाबा मीसे चांगथि यामना वांगी सामना हारबदा मी चामा होजाना मिंजम मतमदा मी 10 to 15% से थमोइ लेना नाबा वोय हबा डॉक्टर कलाना मखाताना हाइखिबदा मालेमगी ओइना पालन थोरम पांगथोकपासिना अखोइना हार्ट अटैक तौद्रिङै हक्सांगदा करी अहोंबा लाकपगे हाइबसि खंगदोकनबा होनगदबनी अमरोमदा हार्ट के लैना असि नादनबा अखोइना करी सेक्शन थोरंग लखोटकदगे हाइबसि खंजिनबा होनसि हार्ट के लैना असि थोक्तनबा पुना वाखल तामिनसि हाइखि वर्ल्ड हार्ट डे 2019 सेप्टेम्बर पांगथोइबा असि मरि लेना आइ मयाम पाउचिन जबदि अखोइगी पुंसिये नंबर 1 चाही चाम हिंगनबा होनमिनसि अखोइगी थमोइसिना लेखि मतन अखोइ पुंसिये लोइखरे अदुना थमोइसे आइगी थमोइ नाके थमोइ अमदि इमुमनुंग मिपुम खुदम के हार्ट से मसे मसा मौ फना थमनबा हेरो हक्चांग याव हेरो अफबा मपांग कनबा वइननुंता अफबा चिंजाक चाबि बताय अमदि चुरुबि थकप तोबि बताय वाखन नुआइतबा थादुबि बताय अमदि एक्सरसाइज तोबिजुना इसाई बॉडी वेट से हेंदन लानाबिबा मतम चुपदा आइगी इसादा याव थमोइसे मसे निंसंबिबा अमदि केयर तोबिबा मसिना ए पब्लिक मयामदा आइना ngasi पाउजिन जरिबासी कंगलेफा की पुआरी की ताकक अमा ओइरिबा कुमजा 1994 की अक्टोबर 19 दा अहानबा मणिपुर लेजिस्लेटिव असेंबली की मिफम पांगथोकिबा नुमितपु निंगसिंबगी थोरम मथंग थागी 19 दा कमिटी ऑफ सिविल सोसाइटीज कंगलेपाक CCSK नेसिंदना जेम हॉल दा पांगथोकलगने हाइना CCSK की प्रेसिडेंट सु ओइरिबा ऑब्जर्वेशन कमिटी की चेयरमैन जितेंद्र निंगोंबना हाइख्रे ngasi CCSK की ऑफिस दा पांगथोकिबा पाउमिसिंगा उनबा अमदा जितेंद्र निंगोंबना मखा तारदुना कुमजा 1994 की अक्टोबर 19 दा अहानबोइना फमखिबा मणिपुर लेजिस्लेटिव असेंबली अदुदा लमदम मसिदा खुंदामिनरिबा फुरुपसिंगी मिहुतसिंग मेंबर ओइखि मदुमकना कांगलुम खुदिमकी मरक्ता यूनिटी अमदी इंटीग्रिटी पुरकनबा होनबदा अचौबा खोंथांग अमा ओइखि मरम मदुना ngasiगी मिरोलना नुमित असिबो कौफम थोकते हाइबो वाखलोन थमलगा थोरम मसि पांगथोकनबा होनबनि हाइखि
tam haidana community hall community wise da kuki gi yawi naga gi yawi maidei pangal gi yawi smart da hall yamna secular oi ba haidare adugumba sarkar sim ki ba adugi tanja do koi ningsing mo mathau tai hoji hoji koi kari to gadawge matam no le ba han sing duna koi manipur kai bi yadi nan le maga hoji ki matam da koi na manipur je tarai tarai na logudra haibo phum duni adugi wakhal du khalaga koi na ccs ke na koi gi sigi thorum numit si koi observation tok chabani ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯍꯥꯏꯕꯗꯤ ꯇꯣꯄꯤꯛ ꯀꯌꯥꯗ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯁꯤꯒꯤ ꯇꯣꯄꯤꯛ ꯀꯌꯥꯗ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯁꯥꯔꯀꯜ ꯂꯩꯕꯤꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯂꯩꯕꯤꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡ ꯇꯥꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗꯨꯗ ꯏꯕꯤꯔꯛꯄ ꯑꯥꯔꯇꯤꯀꯜ ꯈꯔ ꯈꯣꯝꯒꯠꯆꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯒꯅꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯑꯁꯤ ꯃꯇꯝꯁꯤ ꯇꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯃꯤꯠꯇꯨꯃꯛꯇ ꯀꯩꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯅ ꯐꯣꯡꯕ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯋꯤꯗꯤꯟ 1 week ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯐꯣꯡꯕ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯖꯕ ꯋꯥꯐꯝꯁꯤ ꯊꯝꯖꯅꯤꯡꯉꯤ North East Leriva State Taret ke FX CSO Singh Punchin Duna Sem Kiba North East Forum for Indigenous People NEFIP ki Ahanba Central Executive Council ki meeting Kohima da Pangthokre Mifam Maduna Mathang Thage Ahumdage NEFIP na North East Region Sin Bathungna CAB gi Mayokta Miyam gi Khongjang Sangchin ba Hongna ba Warip Lokre Warip odagi matungina Manipur da su Khongjang Sangchin lagani haina Menpek ki Cherola man Hairekle District Police Thawalgi Superintendent of Police Dr. S. Ibom Sagi Thoksil Makhada ngase District asigi mathong ningthina pangthokpa police personnel sing sel trophy amadi sakang se gi mana sing piduna puning thogatpagi thoram ama Thawal SP gi office complex ta pangthokre tormaduda SP Ibom Sana hai chaliba sahi lishingani taramapan gi September thalo chilakpa phawbada Thawal District Police na singtha bayaba achievement kaya mai pakna pangthokpa ngamkre tasengbadi masi SP khaktana tawkhiba natte teamwork ni District asida leiriba additional SP sing dagi hauraga officer sing personnel sing amadi VDF sing yauna personnel punumangna thamoi sengna mathong masak khangna honarakpa kaya aduna mai pakpa ngamkhibani Manipur Police na miyam amadi khunai asigidamak kadai fawba thabak tawri haibadu utnabani lanai gi kanaba fangnaba sel fangnaba amadi mingchat fangnaba amata nate haikhe SP na thabak khodimak tawba yaba nate agi nungshiraba additional SP sing DSP sing SDPO sing aduga ayi nungshiraba personnel sing minister staff ki store gi MT gi ayi nungshiraba koi BDF personnel sing aduga SPO gi kangbu sing punamak sing kina yam chauna pulap masana masabu self motivation tawjarakanda koi tawdaba yade na kanna tawdagi koi achievement se kanna phangwam jabani Ngasi nungtil pung ohum makhairom taba matamda Bisnupur District Police Commando gi kangbuna Kwakta Kuman Ward number 4 dagi miyoi ama OPM KG manga ga kona na fagat pangamkrai farba miyoi adu lakai dumakta dagi Muhammad Abdul Hai chahi humfu apokpa laikhidraba Muhammad Amumia kawi mangna OPM adu tuan tuan ba packet mari da haplaga purakhibani hairi Bharat ki President Pigadaba Award Manipur State Council ge Child Welfare Officer Kongduna Pikrai Hiramasigi Matang Dangase Manipur Press Club da Pangthokiba Paugi Mipamada Hianglam Makhale Kaidage Winning Subam Sanah Lemete na hai Hokiba Kumzali Singani Taratrukta Manipur State Council for Child Welfare Amasung Indian Council for Child Welfare New Delhi ga khusam naduna Pangthokiba State Level Painting Competition da Ohum Suba Tarakraba Sahi Amagi Matungda Lisingani Taratret ki October Tang Taratreta National gi oina Makok Tarakle Delhi da Kongduna President Mana Matum Piragani Harakhe Adubu Sahi Ama Helaba Fawba Pau Amata Piraktaba Dage Hanjin Hanjin Phone da Pau Fawruba Matamda Maram Saba Pakum Amata Pirakhide Mangna Makha Taraduna Sahi Asigi July Gitang Nifanda Child Welfare Officer Kongduna Usit Thoi da Bamong da India ge President Pigadaba Mana Adu Office Asigi Staff Amana Sil Yaudaba Certificate Memento Loinana Case Award Oina Lupa Lising Manga Amagasu Pirakhini Hairaga Thadroke Asigumba Thong asi Matungda Amukhana Thoktanaba Matam Sarangaida Mari Lenaba Authority Singna Midiang Changbiyo Haiki July ki date 16 sida Mohui office da aibu Kobirakanda Khabar da Haidu Kibuga Pulap Taiwan of Mong the Pra Taiwan of Mong the office ki kam the staff member Amana Sumnagi Sadavika Siga Memento Siga Katang Aibu Angon the Kusinaraki Aduga Case Award on a Lissing Manga Maga Pirakini Lissing Manga Duna Mohoy Moina Pirakanda Harake Pirakanda Lobo Law Adumaito Tadroke Adusu Moina Haiban Mid 2019 yatak date 16 July date 16 sida ina salu ba matamda pung ama muki sang yamna usithoido mong da pung ama muki sang phamal kanda ai jadum nga hela tham gi moina
aduga sumnagi certificate siga memento siga khatang aingonda pirakanda moi office ki staff amana camera namagi staff amana aingonda pirakanda sumai tawdana thadoroke the certificate sijo yam singna ninga mo ni sida sign toriba sijo photo dagi copy toksan bagi mo ni column na sign tawju nate aduga sil ju yaude adagi pirai ba memento sida national level da first star ba anga amagi memento moina pirai ba memento sida iriba spelling power lale yam singna ninga ba mo ni sije first have sijo first ki team code power code teo sanahal spelling power lale pending competition amada national level ko ina first star ba anga amada sumaina asumna tobiba taragadi karamna anga adu makhatana ma lain ba pokhiani aduga anga dutana tana tungda horokli ba anga kaya ama pawdu tarobadagi makhoi art pamsa ba anga kaya ama pawdu tarobadagi makhoi art si pamgi gedra laik ba anga tholakhi gedra haiba wangse hangjaninge aduna masigi matangda mari lenaba sangstan sing amade mafim power basingna masi matangda khardang oirba so mijang sang hanjaninge Voluntary Help Unit Committee, Regional Institute of Medical Sciences, RIMS, All Manipur Women's Voluntary Association, Amova Amadi, Telo Amova Unit na Sinduna, ngasi Telo Community Hall da Nomagi Oiva Free Medical Camp ama Fangthokre. Ngasi Fangthokiba Free Medical Camp aduga mari lenena Amova ki President, Yungkai Bam Kunjarani na. Telo gi akoibda leiriba miyam sing asi laina tina chenaba na deyektaba ama oinabgi pandam da camp asi pangthokpani. Amova gi pandam di lamdam asi tinjang kaijang daba kunai ama oinabgi wakalonda sangchilakpa khongthanggi saruk amoina makhata nasu atopa mafam kya da camp sing pangthoki gani haikhi. Camp aduda tongan ba department nipan gi doctor singna medicine, eye, dermatologist, gynae surgery, pediatrics, ENT amadi ortho ga mari lenaba mioi chani henbada lemna langbada natana hidak langthak singsu yanthokhi. अकोई मियोय बसी अकोई नाट्री कई अकोई लायेंग थोकते अदुना होजी लैरिबा अकोई मतम सिदा चारिबा सिनसाक सिदा हार यावबा पुयान ऑर्गेनिक फार्मिंग हाइरगसु ऑर्गेनिक की ओइबा कैनो सि तौद्रिबनिना अकोइना चारिबा सिनसाक सिदा हार यावबा मयाम तवना लेना तिना मयाम अमा पोपसिदा अकोई यारिखै नादना लेननबगी पांदमदा अकोई मियाम सि मसामा उफना लेननबगी अकोइना ngasi medical health camp se pangthosabani International Youth Committee na Sinduna, ngarang Delegate Dr. Ambedkar International Center ta pangthokiba World Youth Summit 2018 da Culture and Tradition yokhat pada National Youth Icon Award phanglakraba Moilang Salai Yakai Pungge Assistant Secretary General oiriba Moirangtem Oliver Bo ngasi harau tayam okre. Moilang Salai Yakai Pung na Sinduna lub asigi sanglen da pangthokiba asamba thormaduda Oliver Moirangtem hai. Mang lam da masige nat amadi chanabibu yokhana bohana bada lawriba thodang adubo khangbireduna award asi kusinarkibani. National Youth Icon Award haitari nahajing je khoi tungi yumbini haidana nahajing je tungi yumbini haibe hoda nahajing jina tungi yumbina taba hoji ki yumbi hen jaiba present ji adana sida nahada moin emphasize people akhoi ahan oigre do na horakadaba nahaji akhoi nahagi juknina nahade hena emphasize bi Naha anina khangna sanaba nupisigi video clip social media oiriba Facebook amadi WhatsApp da upload tawbagi maralda cybercrime police station Manipur na ngarang fakalaba matungda ngasi court of photoklaba matung numit mangani police custody remand laukre police na fakalaba mi ani adu kaksing irom mapal dage Ketrimium Kelvin amadi kaksing ningtholaikai dage Ketrimium Roshan kawi hairi Jirivam Model High School ki auditorium hall da district forest officer DFO kam district wildlife warden DWW Jirivam na sindina ngasi humfumari suba wildlife week 2018 palan gamari lenena debating sport painting amadi quiz competition pangthokre ngasi ki competition asida Jirivam da leriba tungan ba school kya gi mahiroi singna saruk yaduna amadi class 6 dage 8 fawba tamliba mahiroi yankhai manga na saruk yaduna on sport painting competition class 11 dage 12 fawba tamliba mahiroi tarahum doina saruk yaduna debating competition amadi class 9 dage 10 fawba tamliba mahiroi taruk na saruk yaduna quiz competition na chingbasing mapung fana pangthokhe thoramasi gi matang da CH Ibomsa Singh DFO kam DWW Jirivamna inkhalakliba naharol sing maroina mahiroi singda wildlife ki maroiba amadi masigi kanaba sing asi khanganaba amadi wildlife asi hingandaba yade makhoi bu kandaba yade haina khanganaba gi pandamda competition sing asi pangthokpani haikhi paugi maraktan aten babre matangalong minase
Maitai Singi Puwariga Sagonaduna Laklaba Mafam Ama Oiriba Sagolban Thangapat Lairiba The Thangapat Restaurant and Departmental Store Ngaihak Awaba Pothafam Ama Oibata Natana Restaurant Manungda Yaujariba Inbuilt Departmental Store da Adomgi Household Items Singsu Phangbiragani Veg amadi non-veg ki menu items singna adom gi taste bud to satisfy oihaliba menu items sing enjoy to view. Amadi Thangapat ki view enjoy to view. Langston Biraksi, the Thangapat Restaurant and Departmental Store. Breaking matungda mayam butaram nokchari hause makhada pa pawda All Manipur Students Union MSU Wangjing branch na sinduna Manipuri Patriotic Recitation Competition lising ni trama pangase Wangjing da leba YK College ki indoor hall da pangthokre Tharamadu da Northeast Students Organization NESOGI General Secretary Sinam Prakasna athoiba mithunglen MSU Thawal District Committee ki President K Harideva Sarbana Tharamapu IRE Group of Institution Wangjing ki founder Rajib Narengbamna akhanaba mithunglen sing oina saru yakhe Kaksing District ke Kaksing Community Development Block CD Block ki makhada laiba Irong se Saba Gram Panchayat ki oiba sahi gi akhanaba gram sabha ma Manipur Social Audit Agency MSAA na sindunanga se Madrasa Marjehul Ulum Irong se Saba da pangthoktuna senba sahi lising ni tarani pan taramapan gi manungda Gram Panchayat asina MG Narega gi makhada sukhiba thabak sing amasung PMAYG gi makhada sakiba yum sing gi akupa social audit su tawkhre Social Audit Gram Sabha aduda Wabagai Kendra gi MLA Fazur Rahim, Maibam Usiwa Jila Parishad ki member Muhammad Fakhruddin, Irong Sesava Gram Panchayat ki Pradhan Muhammad Islaur Rahman, Kaksing City Block ke BDO kam POM Kapajitsu Saru Yakhe. Ngarang nung thilpung mari rom taba matamda More Imphal lambida leiba Kudeng Thabi Assam Rifles check post leiba Tarani thoi suba Assam Rifles amade More Commando gi SI Losindrona Lusingba Apunba Timamana, Moredagi, Tolokpa Passenger Puba Eco Van Registration Number MN05A3569 checked over the Myanmarom the gay, Numile Maru Picket Marakta Fumduna Puramba, WY tablet Lising Taramapanga Satric Kaponana, Nupiam Fare. Farbanupia Dudi, More Ward number 9 the gay, Sony Kongsai, Sahi Kuntra, Apopa, Zamkotang Kongsai Kowe. Fagalaba Polam Singadu, Malemgi Kaitilda, Charakna, Lupa Lak. Yang kay mapan rongi mamal oigini amadi farabanu piadu ngarang More Police Station na sinakray. Baby Shanagi Missy asi thani henjalaglaba fawda lengang na sapsaba pirep ama lobang ngamdaba amadi case asi CBI da sinaduna langla langjil puthokpa ngamdaba haibisi yamna laibang thibani haina ngasi humni senba oina Baby Shanagi photo da heka laikat tamba yaukiba JSC gi member Roman Huiremna phongdokray. Mano makha taraduna thokriba thodok asigi asumba while puthokadaba Amadi puthokdaba taragadi tungdasu asigumba thoningdaba thodok tholakloi hainingai leite haina phongdokhi mafam asida jesina sinduna nungtigi haikalaka tambagi thabak sathaba asida lamdam asida leiriba mahirosing amadi miyam punamangna sogatpiyo haikhi hairiba sarkar asina koigi CBI da sinadri phawa ekoi lepa leitana khongjang oina changsilakliba amadi nungtigi oina sathagadaba adugumba school singi koigi student sing satra satri sing asina Laisu Katuna, Hariba, Kongjang Asida, Saruk Yaboina, Yana Democratic Oiba, Kongjang Moina, Makat, Zatarak Poinangasi, Zatariba, Kongjangasi, Sinjavani. Naharol Sahitya Premi Samiti na Sahi Humpusurokpagi Tharonga Mari Lenena, Laikidrava Professor, Ningthau Khongjam Tombi Singhi Punsi amasung Thavak Haibagi Matangda Nongmagi Oiba Seminar ama pangthokre. Ngasigi Thoromaduda Athoiba Mithunglen Oikiba Education Minister TH Radeshyamna, Hawalakliba Naharol Singna Hinglingaida Lebak Miam Gi Fanaba Apapathabak Kaya Togo Mathau Tai. Ipai Puna Thambiramba Inak Khulava Culture Amadi Tradition Singasi Ngaktuna Tungi Mirol Gidamak Yokatpa Mathau Tai Haina Phongdokhe. Lekai Kana Ugran Leva Hatokasin Tola crime thore me amsi lai. Adu masi lakana dongta best upaidi sigumba apawa mahapurusing sige makoi punsiwari makoi thabak moina iramalari siran naina naga apaba wahi amana apaba ek tamana mi amagi punsi phan be mi apawa mi mo hen be mi amagi punsi mahan be mi am ira ina khalam be mi am lai rang mi am pura destroy to be adu apaba singsi naina gadi apaba ngatan thorokani apaba we ngatan lakani sigumba si toina tawwa ngambiu. All Jirivam United Clubs Association Ajukana Lamyan Bahijam Irabon Ningsing Numit ki Mangwenena
Arvan amadi rural haina kanglup ani thongna khaidokuna pangthokiba lekai club singi lu nan basangdam nabada makuk mathang takraba sing lauthokre. Arvan gi oina yaifalamjing club Divong Kuno, Mairi Club, Lakipur amadi Kalinagar Youth Club, Kalinagar na mathangsina ahanba ani suba amadi suba takhi. Rural ge oina Usathol Pioneer Club Usathol, Laisem Club Kamaranga amadi New Alipur Youth Club, New Alipur Vidyanagar na ahanba ani suba amadi suba takhi. Makong mathang tarba amadi Hidanava sida saruk yakiba club singda manamatum yenthokpagi thoram azukagi kunumdoi suba foundation de numita pangthoklagani hairi. Manipur Kundariba Sakpasingna Langban Tarpan Katpagi Thoram Ngasi Kanglada Aroiba Thasi Numitki Thoram Sakpa Fayengi Kulakpana Lusingduna Pangthokre. Ngasigi Thoram Masida Laikhidraba Matamdugi Ahal Singbu Ningsingduna Maira Katpa Usara Thabamadi Natki Lining Laison Kiasu Pangthoki. Thoram Masida Hana Sengmai Kendrugi MLA Oramba N Birena Lamda Masida Apikpa Purup Ama Oriva Sedul Kas Singbu Lenga Asina Midyang Sanganimagi Apamba Fongdoki. Amoromda Lamda Masida Leriba Chakpasingbu Amata Oina Punsinduna Hena Fava Kanglup Ama Oina Bahona Minasi Haina Fayengi Kulakpa and Toyana Fongdoki. Subsaba, department sing the Peter Bigito scheme sing do, Pitok Pibagi Muhuta, MLA Singna, Masagi, Purikaudi, Pibo in the Tawe, Madu, Akoi, Lariba Sarkasin, Pihun Tokte, Gary Hatare, notification of Toga, Tarikas of Wonunda. Benefit Mayam Singh, Selukas Silere, Adigi Sil tribe Silere, and a Loktok Pibugumna, Manipur Sarkarsna, a Quiki Piri department Asida, Masi Sapsana, Loktok Pidose, Masi Lavik Tivani. Langjing Makoising Honda, Matam Kunta, Lermo, so do the Somo, Nontalan Bakang Tandra Mo, Sangai Kon Botenda Mupsale, Sangai Kon Boten Botana, Sangai Kon Botenda Gide, I call she paying them, lady and I call Hujang paying the ladies. I do not. I call it Chakposingshi. I know who you can jump the Chakposingshi. I call Hayrem Basati, Monk, Gumna. I call it Chakpoy Basati, Monk, Higadra, I would say, no white there. And we got how even Harun Sing so as a Mazi Hungbiba, as a Tabiba, Masikana, Mitam, I hope you say. If I Puna, Adukwana, Leramba, I Koina, Shetoruga, I do give a Tower, Shang, Kapsukan, Hojek. I am no idea who is no idea. Panthoibi Ira Thoni Thorom Parks and a Pangthopi Haida, Southeast Asia Cultural Association, Sikona Thadrok Pacherolam and Hiragli. Cherola Cinemakatari Vidi, Kanglipaki Lomi Furup Asigi, Manat Amasung Lininge, Top Pamasak Lajeragli, Adubo, Live Activity, Maitei, Ayam Burning Toe, Pam Haven Padba, Hokiba Kumjali Singamaga Chatret Mapangi, August Kunipangi, Matung the Gihauga, Iram the Masigi, Masakta, Yamna Sauna, Akaiba Pirake, Matugi Maina, Matung Taban Toe Sing the Gihauga, Nashidi, Levaki Thorum Singi, General Kaitar Pamadi, Puruki Saktam the Town Akaiba Pirakli Vini Hareduna, Kanglai Kunagi, Sitarura Balol, Inat Amasung, Lining the Chingba, Hingat Iho Kankat Han Bagaloina, Maite Furupasi, Yokat Pahibasi, Kanglai Saikogi, Tofadra Itogani Heracli. Layoi Krava, Ipai Pusingidama, Kachaba, Langban Tarpan, Usapta, Larivakta Tin Krava, Tawai Singidama, Ningsing, Upambi, Tabagi Palan, Nasi, my partner Lucian Cray. Say he Sigi Tarpan Hoban Mitige, left in a Satratuna, Nasi Loiban mid forward the Miamgi, Asoba Matingalona, Usara, Haktin and Yen Topamadi, Hingan Bagi Palan Nasi, my partner Lucian K. Palan Nasiga Mari Lenena, Rens Forest Officer, and Munal Maitena, Aikogi Kaitarliba, Akoibigi, Pibam Asibo, Kanbada, Kunayashida, Pangtoliba, Masing Yamlaba, Harau Kumai Singa Sige, Sarukharadang, Oidabasu, Aikoina, Kaitopangam Labade, Aikoina Aikogi, Soxilakliba, Akoibigi, Pibam Asibo, Karamakadi Kanbangam Gani Haiba Wakalonda, Numitara Mangani Chuna, Palanasi, Satarakpani. Ngasi tarpan loiba numita tarpan usap katkiba kaksingi mafam tarani thoida tuan tuan makhalgi uchara chamri yang khairom yenthokuna palanasi pangthoki. Tarpan Uchap Hauban Mitage, Nasi Fawada Puna Uchara Lising Aniga Chamangarom, Miam the Hating and Yentoke. Pangtholi Tarpan Uchap Plantation Movement as a Sukimatic Mai Papa Mo Oiki Hareduna, Nasi Tarpan Loikrabasu, Miamna, Uchara Takigani Haina, Aset Patazabat Tamlaki Hana Fondoke. More the Leva, Masa Singluki, More Mate Light Togal Lupnas in the Nangase. Langban gi Kuntrani Panban Mid Asida, Marirak Suboina, Langban Heka like a Tambaki Tormama, More Mate Sangland the Pangtokre. Tormasida, More the Lady Batuan Tuanba Mate Lekai Alaman Kiana Surgiaki. Tungda More Kunuda Lekai the Cheliba, Kuzailok Turelda Heka like a Tamduna, Mapugi Mafamda Tony K.
Swachta hi seva gi saruk amoina Imphal East District Police nangasi District Headquarter ge akoiba mafam sing Palace Compound Area Andro Parking Area amadi Senjen Thong Lambi Paring da laiba amarakai sing sit sengkre Cleanliness Drive aduda Imphal East Commando Reserve Line Women Police Porongpat Police amadi Narcotics Imphal East ke Police Personnel kaya na saruk yakhe Thoramaduga mari lenena SP Imphal East Jogesandra Hawizamna Hojik chathariba Cleanliness Drive ase lakliba October ani fauba Imphal East ke tuan ba mafam sing da sathagani District asibu luna na thambada miyam na mateng pangbiyu amona kai mafam sadana huntokpage hainabi thadokpiyo haina mahna appeal tawkhe observation ama akoina tawdana lakpani aduna ngasi akoi second October dum tawdabani aduna ngasi akoi sigi mafam singsa palace gate ki akoi singsa tawbani aduna cleanliness drive ama akoi bida leiba amona kai miyam se district police na luna na thamna damta anoba drive amani masi Imphal municipality Municipal Council ki gari sing aduga akoi leiba police personnel chani muna leptabi chathari amasung akoi bida leiba sing su mateng pangi ado machi akoi dum leptabi tangani mu chathagini paugi maraktan aten babre magalojare Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at Rs 10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 8837-353352 or 9402-991-938. Coil Green, India's #1 genset brand by Kirloskar Efficiency Integrated, is now in Manipur. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East MI Store Building, 1st floor. Contact us at 9862-56601 or 038524520011. Authorized dealer, Kirloskar Gensets. Break matung da mayam taram nuksari hojik makada ba pawmo pijari Bisnupur District Police ki nupi police kangbu yawba commando kangbu amana Kumbi Police Station gi manung chanba wangu parking area dagi pre-park ki nupi kadarama farba matung nupi aduna haidorpagi matungina lup asigi nupi kadarama su fare haiduna thasigi kuntareta pawse khra da yawki badu Manipur Police ke semdin sajin ba wahai ni haina aina thingkraba lalonglu pre-park ki Department of Publicity and Propaganda gi Publicity Officer Asobuna Hairagli Cherulasina Makatari Badi Manipur Police Commando gi Kanguna Fare Hariba Wangu Kasar Tabidage Tongbram Ningol Nongrakpam Ongbi Landoni Chahini Fumanga Mapuraiba and Tombi Amasung Top Konang Kongdage Lystrom Ningol Mayang Lambam Ongbi Victoria Atopaming Jambubati Mapuraiba and Loken Haribanupi Aniasi Pripak Amasung Basiki Landmi Sanglop Red Army ga Karigumba Hiram Amatada Marilene de Hairi Baraki mafam matai da pangthong nabugum ngasi Humanism Foundation da sinduna Bisnupur District ke Laikoi Parta Laiba PMK VY Skill Development Center da su swasta hi seva lising ni taramapan ki campaign hongdokre campaign adu BJP Bisnupur District ke Secretary Thiam Rajesh Singh Human Rights Activist Mina Sothe amasung Humanism Foundation ki Managing Trustee Wahingbam Rocky San Singh na chair logduna hongdokhe thoramadu da chawrakna skill development asigi trainee yankhai Humanism Foundation के स्टाफ सिंह लोकल लीडर्स सिंह लोइना लोकताक ब्रिगेड के जवान सिंह सु सरुक याखे स्वास्थ्य ही सेवा लिसिंग अनि तरामपन के सरुक अमोइना ट्रेनी स्टाफ अमदि डिग्निटरी सिंहना चही अमदा पुंग चामदि मखोय मखोय गी खुन लेकाय लुनाना थंबा अमदि लुनानबगी वापाउ संदोकपगी दमक मतम काइथोकनी हाइनसु वासक लौखे World Literacy Day gamari lenena Lions Club of Imphal Central and Royal Academy of Science Wangkai ge khusam aduna anxiety and stress management related to examination hai behiram da nongmagi oiba awareness program ama ngasi nongaibung nambam chutek multipurpose hall da pangthokre thormadu gi matang da Lions Club International District 322D gi hanagi governor oiramba mayang nambam gojendrona hojik class 10 amasung 12 tamliba mahiroi singna thengnariba wakhal gi nungaitaba kya si expert sing tanaduna matau karamna kokhangani haibigi matangda wakal tahanaba asigumba thormasi pangthokpani Mahiroi singi tungi apapa punsi ama semada Lions Club ki maikaida gisu thogdang kya lori makatana su thorom kya pangthoktuna afaba khunai ama ohenaba honakigani haiki youth ki program se maru amna maru oigre maramdi India gumba youth ki population na no gi masing hengalakpa asida koi moi singsigi future gi damukta koi ne am khanba darka oi maramdi moina afaba citizen am oitaragadi next coming 30 to 40 years se afaba
India ama afaba Manipur ama soidna oigani maramdi huziki age group se da koina uri base maximum about 45 to 50% youth singna take over to rabaneba. Department of Pathology, Microbiology, RIMS, Jenims, Amasung, Pathologist Forum, Manipur Nisinduna, Numini Sathagadava, Kuntrarak Suba, Indian Association of Pathologists and Microbiologists, Northeast Regional Chapter, NARC, IAPMG, Annual Conference Ngase, Hotel Classic Grand Hogokre. Soft Tissues, Pathology, Morphology to Molecular Team da Yumpa Moidina, Northeast State Kayadagi, Puna Delegate, Chanirom Saruyakiva Conference Asida, Asian Institute of Oncology, SL Raheza Hospital, Mahimge Consultant Histopathologist OIRV Dr. Anita Maria Vorgisna, Akanaba Mitunglen Oinesaruya Tormaduga Mari Lenena, Organizing Secretary Dr. Sorokhaibam Babina Hai. Pathology Matangda, Lamdamasida Ladiba Dr. Singda, Anoba, Matamatamgi Hongliba knowledge, Amasung, Idea Singasi, Kangunawige, Asoba platform, Amapiriba conference, Amani Hai. Soft tissue. Morphology to molecular si manam sida akoi Mumbai Tata dagi Dr. Anita Maria Borges Subit Gujral PGI dagi Aruna Lokle Chakrabarti Delhi dagi Pallavi Gupta dagi akoi gi isagi own product akoi gi Jenims dagi Dr. Alake Banasri moi myam sina loina resource person oiraga ngangi neba Lamjingo Finance na matam ke age mamang dage miyam ge economic growth purakna bagi wakalon da lamdamasi ge miyam da loan pithap ge thabak leptana sathare ngasi su miyoi tararom da loan ge sanction letter sing khusina ke ngasi rims road ta laiba lamjingo finance ke head office ta pangthok kiba sanction letter khusina bagi thormadu da lamjingo group ke director Salam Asok general manager Tej Kumar amadi branch manager Bijen Susaru ya ke thormadu da wangala duna lamjingo group ke director Salam Asok na Lamdamasida Lairiba, Miam da Bank Tagi loan Loriba si, Matam Kargi, Mating when a loba Senpam Nihana Kanbiu. Amadi, loan Loraga, sing Bigi Hanabisu Tamsi. Machina Miam Amadi, Bank Chalai sing Amatoina, Sakotpada as a womating Oigani Haiki. Going to the Peshala Kuchang, I would hope in. At the game, Madu Fandre, Madu Fanda, the game, Atopa Lampida, which in Nathaga, Canada, Tom Mount of Boho, Puran Boho, at the Pataba. Lambi the which Kunda Boho, crave of him, many from Assassin. Although Hosiki, a queen of Victoria, Miami Martin Pan, and a Lobsing of Finance to pull up another. I say, so Miami, I quit up cooperation PBU, at the target equipment, put it off at me, I do need to finance and founders. Lausing to Haina Mington Ba Higher Secondary Level Ge Quiz Competition among us, Book Club Imphal, Lamjing Bayou Development Association Sinduna, Imphal is the Leva Modern College Campus of Pangtokre. Competition adu da Lamdamasi get one ba Mahiroi Kiamana, Ato Hentana Ki. Sangdano Badu da Saruyakiva IAS, Puja Elangbomna, Mahirosina classroom Manunda, Numitsupa Ama Mahi Masing Tamlabasu, Larik the Yaudaba, Lausing Kia, Kangjil Honabage, Tangai Fadava Lay, Kanbadage, Asikuma Quiz Competition as Pangtokoni Haiki. Ngasigi quiz competition adu da Ike Sangakfam, Maria Montessori Amasung Harvard School na Matangsina Ahanba Ani Suba Amadi, Ahum Suba Taki. कोई लिटरेचर लाइक पाबा मी क्यामना कई कई पानरी मयाम से औखेना इन अवेयर ओहनिंगबा अदुगा अंगांग मयामदा ईबा पाबा अदुगा एक्शन हुजिकांदी अंगांग ग्रेटा थनबर्ग हायरे मलाला यूसुफजा हायरे वर्ल्ड दी कहता अंगांग सिंग से यामना पुई पसागी पोटेंशियल अमा तौरगा वर्ल्ड चेंज तौनबा याम तौरई अदुगी आइना अखोय मणिपुर गी अंगांग सिंगसु सिगी वारी से खंगनिंगबा अदुगा in their own way moina masagi potential se reach tawraga akhoi gi world se change tawbang amnaba aina quiz haiba different small endeavor ama tawgibani Nokfode da Miam ge seba torokpa sahi kunmanga mapung farapge silver jubilee gi thoram mai pangna pangthokraba matung thoram masigi aroiba sarukta hayeng nungthil pung ani makhai taba matamda Newland da leiba children home da leiba angang singa atum hau samina bagaloinena Nokfode play kudol tamgani haina Nokfode cultural foundation ge chorol mana hairi The Royal Gym Imphal District ke nifuni thoi suba mapokomon numit kaloinena gym asigi oiba oza singi numit ngasi ningom thong kitna panungda leiba gym asigi sanglen da pangthokre Pangthokiba Thoramaduga Mari Lenena, Jim Masidagi Hokiba, Sanarokia, Buikai Utke. International players in Putokiba, international medal Putokiba, Manipur Eba, National Taktam Ayam Putokre, Bakoi Singadu, Aikoina, Ano Parama, Akoi Foundation, the Asitamokoibu, Taram Opiba, Luinana, Akoi
ngasi ge sanoi sing asina lakadeba competition sing da mapung phaba competition da karmaina saruk yagadege haibagi koi gi poktak pibaga loina na ngasi gi teachers day amadi foundation day se koi punna sinjabani Hojik amuk sanabagi pau pangbigani. Tennis Ball Cricket Federation of India gi minjang makada Tennis Ball Cricket Association Maharashtra na sinduna mathang thagi ani dagi manga fawba sathakadaba kuntoret suba Junior National Tennis Ball Cricket Championship lising ni tramapan under 19 da saru yarugudaba Manipur gi player tarani thoi amadi official ahumna sabat team ama ngasi imphal hadokre Maharashtra gi Nagpur da leiba divisional Sports Complex ta sathagadoriba championship asida saru yarugudaba Manipur gi sanaroi sing amadi official sing adu Manipur State Tennis Ball Cricket Association MSTBCA gi President Dr. KH Jugindrona Kangabokta leiba Basu ground gi lamthakhi sanaroi sing adu lamtharaduna MSTBCA gi General Secretary M Modusudon hai MSTBCA asi Tennis Ball Cricket Federation of India na kumsi sahida authorized people galonena National Cricket Championship ta Manipur gi team na hanboina saru yagadori bani Manipur gi sanaroi team asi sahi asi gi August 16 ta trial ama pangtholaga khankibani Manipur gi team na mai pakpa amadi mingchet puraknaba sanaroi singi damakta yaifa thaugal tobiyo haina mahang appeal tawki association si dawn form toraga ahan boina national championship asi participate tawgadabani koi haukiba koi gi August ki tang kunga tarukta koi trial ma toraga Manipur umagi trial toraga hariba team se koi khanbani aduna koi association mai ke dagi association gi koi kai kumjariba president Dr. Jugindro ado isamak ado koi office PR singna koi chetkador team sibu koi Manipur gi jat pubiro All Manipur Kerom Association Amkana Sinduna Numit Taruk ni chupna sathakadaba Konipan Suba State Level S Group and Inter District Kerom Championship lising ni tramapan ngasidagi nongaibungi multi-purpose hall da hugokre Championship asida Imphal East Imphal West amadi Thobal District dagi punna team taret na saruk yari Wan ba team taret dagi sanaroi chamaga tara na saruk yari ba championship asi Junior Boys and Girls Sub Junior Boys and Girls Senior Men and Women amadi Veteran haina kanglup mari thokna khaidokduna sathagani dagi hauraga kunipan dagi hauraga tang ahum bawba sanagadaba sumba championship ni masidagi khangalakpa sanaroi singna koina state ki represent dauna koi ki national level da koi participant taujagani Hojik amung ngasi nungtil da phone kiba Manipuri pause sing asige maruba pau puni yang minase Kanglai Pok ki Maira, Redland Silong, Manipur gi haiba document amata leiramdre. Meghalaya sarkarna makoi gi tourist center oina semgal kadawri. Framework agreement ta kari yauri haiba khangandaba asida miyam da mi paiba pokhalle. Sunil Karam, Manipur gi ngamkhai amadi apun bagi saktam da akai ba piba yaroi. Manihar, My Heart, Your Heart haiba thim da hayeng Malem gi World Heart Day pangthokadawri. Kangla Pau, Naga Santi gi wari sanari basi imunai mutahanabagi thoksilni. Sunil Santi gi wari sanabasu yai, demand tobusu yai, Manipur da lansilakpa yaroi, Manihar. Special Juvenile Police Unit amasung ICPSK State Level Training pangthokre. National Youth Icon Awardee Oliver Okre. Bihar da isau ki kiningai oire. Jila Kunmari da Red Alert thangkre. Pogzel. Nagagi Santi gi wari asi awang pokta imunai mutana basin bani, Sunil Karam. PWD na Green Mission Manipur campaign khanglamdaba live activity WBCC Manipur lengak leijaramba ningsing thorom pangthokani pandam athaubi singda langban thage aroiba haitha leithabagi thorom pangthokre center ga IM ga sanariba naga peace talk ase Nagaland da adumak warusin purau maduda miyam ne yetkadaba leite UCM lengak ki mathong cha daba thoksilasina lamdam asida ahum suba nupi lak tholakadra haibagi mi paiba pokle kai khangam PWD na Green Mission Manipur campaign khanglamdaba live activity National Green Tribunal da wakalagani WBCC Aroibada maroiba pawmu kana fangbigani Magi aningba apamba tanbada ngamkhai amadi apunbagi saktamda akaiba piba yaroi haina NIPCO gi President TH Manihana haikre
Parliament ki session da CAB pass togani haina mati phonglokpadagi lamdam asigi BJP gi lusingbasing mamai lot pa hongnare haina sunglu kendra gi MLA K Ranjina phongdokre. Lengak na miyam gi damag yai fathorang kaya paikalabasu loisang singna mathong ningthina tawdabagi mami chawna tari. State asigi district mapanda Juvenile Justice Board inkat krabasu leifam thokpa infrastructure amadi member sing leitri haina High Court of Manipur gi judge KH Novina phongdokre. Ngasi goina di matang sida Manipuri Paul Jare Times of Manipur gi Manipuri Paul Ingbri sing bamu kana kurumjare.